Ahanbada Maruba Pau Pizari. Tongan Balal Holup singing Nupi Kadar Mari Yauna Kadar Kuntra Matoi could like Hadokuna Lengaka Jongjara Cray. Manipuri Suda Amadi Kulai Balal Holup Kura Lady Bana Abspa Asimapufana Topa Yabagi Fum Adulata Banihina, Chief Minister and Birena Fungo Cray. Takmu Water Sports Complex the Yas Minister Govindasna Rowing Oba Kelo India Center Ama Handokre. Amadi Manipuri National Newborn Week Listening Kunitoi Pangtolagani Haina State Mission Director Dr. Samor Ningombam na Fundokre. Kurumzari, PONYTV na pizabat numidang waram gi Manipuri pau midang tabiri besingbo Jennifer Sharma na taram nokjari. Hauzek pau sendong na pizari. Maram cha dapat dimandi lengak asna pibang gamloy free for all di BJP lengak lay dingai da yaroy. Mahiroi singsu karai da mariyet sige kadai da irang hau sige haina thiba tokpiu haina Chief Minister N Birena lengak ki chapchaba firep ama khangan kre. Wafamasi ngasi Manipur lengak ki Home Department na sinduna ahan ba Manipur Rifles ki banquet hall da tongan ba lal holup singi nupi kadar mari yauna punna kadar kuntra mathoina lengak da chongjarak pagi homecoming ceremony gi thorum da phungdokhi bani Kutlai Tadokuna Lingak da Chongjarak Kraba kadar kuntra mathoi adudi KCP PWG gi kadar tarataret Pripak ki taruk KYKL gi ahum Pripak VC gi ama amadi atopa lal holup amagi kadar mari yauri Makoynya lengak da chongjarak pamatamda M16 rifle ama, M4 carbine ama, lead gun ama, single barrel rifle ama, .32 gi pistol taret, .22 gi pistol ahum, cartridge mga yauna, 12mm gi bore pistol ama, lead cell ahum, IED ama amadi kapayariba dong may maru ahum su, Home Department ta kutsinaki. Homecoming ceremony aduda Minister MLA Home Department State amadi Central ki makok thong bakayasu saruk yakhi. Thorum aduda Chief Minister N Birena Hai Kanglup nai ba wakhalonda tawriba demand sing tokpiu khutpu sagatlaga Manipur thugai na bahon narakba yaroi maduda lo lei lengak lei haibadu khangan gani paliba lengak asana Kanglup furup nai ba demand amata piroi lamdam asada leiriba mahiroi kaya ngasadi higher education ki mahau ayamba khangdre masi yamna laibak chibani maram chadana irang hauba isu sagatpa asi toklasi masina afaba mahiroi thoklakloi Mamsil laklaba future asi semgat naba hotnasi Chahi kuntra rom Manipur da akiba phibam amada lairamba adu center da amadi Manipur da BJP lengak lakpadagi Manipur amadi awang nongpok lamdam gi miyam da hingbagi mahau khangan lei State lengak na hydra su center na Manipur gi tongan ba police station taramanga dagi abspa lokthokre Manipur da su tongnari ba amadi khulai paiba lahau lukhara lairibana mapungfa na lokthopagi phibam leitabani Chief Minister na homecoming ceremony gamari lenyana hakibada Amit Shah na su khulai pairaga lal horam basing khulai thadoktuna mahausa gi punsida hinglapada nongmai guli na ka halloi FIR amata palhalloi lengak na khudong chaba kaya pigani hakiba adu lamdam asida su ngak na chatli Kulai thadok labasingda lengak asna pangbaya ba mateng panggani amadi lengak na paikhatliba yaifa thorang singi kanaba fangangani Kulai thadok pagi matangda semjin sajen ba yaurakpana Kulai thadok kadori basing verification kupna tawbada homecoming ceremony pangthokpada khara thengthabani makhata na kulai pari basing mahausa gi punsida hanbirau maduda lengak na taram na okani haikhi Last 20-30 years se koi live like te badong na me koi punsi is ki value se kai no na khang na lai badong na to nami ta bada pung manga ta bada koi mapan thopong am da ba lambi san na da ba dukan thong ron na ba ya mawong ma da hai bada adu bo honorable prime minister and Morisi la khanda am dynamic koi badu mumbai union home minister Amit Shah ji ma gi ma kha da la khanda ga sidi koi armed forces special power ek hana segmentary te gi lok thok badu koi another 15 more police station koi na hai ru badu de law and order situation ji farabani na ina taroga lokthora isin insurgency gi militancy gi lairi su group ta karida kolai pairaga lairi mayam ne na loina ta lokho isu aponte kolai pairaga laina ri bas suspension of operation da duga ceasefire laina ri ba kangu shi isu koi government amoina koi care tok do ya da aduna honorable PM Narendra Modi ji gi makha dai koi am the peaceful
and a developed atmosphere ma create tawna bo hona bada akhoi ngasi leijari ba sarkar sine akhoi ahing tumda sadana honari sima yamna su birangani adlaina amona appeal tawning basi akhoi isil nausing pen da ba nungai da ba dagi mayum thadoga klai pai na sat khrabasing any form of central government invite tawi Bishnupur District ki manung chanba Moirang da leba takmu water sports complex da ngasi Yas Minister Govindas Konthauzamna athoiba mithunglen oina saruk yaduna rowing gi Khelo India Center ma hangdokre Bishnupur District Youth Affairs and Sports Office na sinduna pangthokiba thorum aduda MLATA Santi LDA gi Chairman M Asni Kumar Yas ki Director T Fulen Additional Director Anita Chanu amadi Bishnupur District Rowing Association gi President O Nobinna maru oiba mithunglen sing oina saruk yakhe Thorum aduda M Asni Kumar na mafum aduda Khelo India Center ama thambi bagi damak Chief Minister amadi mari lenyaba Minister Singbu thagat pa phungdokhi Thorum aduga mari lenyana MLATA Santi na haikibada angang kayana wana sana jaba amadi makoina asigumba center ama thambina ba mangzaramba manglan adu afaba luchungba lebedagi mangfaw na ba ngamlibani haikhi Thorum adugi athoiba mithunglen gi oiba warol piraduna Yas Minister Govindas na Prime Minister Modi na leibak asibu sana khotnabagi lamda malem gi leibak singa changdamnaba ngamnaba Khelo India asi hokdokibani Bishnupur District ki takmu water sports complex da hanba oina rowing gi center ama hangliba asina National International amadi Olympic ki thakta sanaroi kaya putoktuna malem da mingchat purakpa ngamnaba loktak laiden bi imada thongnikhi For rowing takmu water sports complex moyamda center pangthok riba hangdok ka riba center asina Asian Commonwealth amasung International Olympic ki thakta afaba sanore putokpa ngamba oiresanu haidna yahne ima lokta laiden bebu khoromjabo lorina ibudok thamjing muso Jot libat ha asagi tara mangan dagi kun mathoi fawba state asidasu ensuring quality health care for every newborn haba hiramda National Newborn Week lisangani kunithoi pangtholagani haina state mission director Dr. Samorjit Ningombamna phungdokre ngasi lamfel leba Directorate of Health Service Manipur gi office ta State Mission Officer Child Health Division Dr. Sadhana Ningthauzam amade State Mission Director Dr. Samorjit Ningombam anina chair lauduna pangthokiba pawgi mifum amada Samorjit na makha taraduna India pumbagi oina National Newborn Week asi haukiba chahi lising ani dagi hokdokibani masamau faba edel ama oirakpa matamda masamau faba angang ama oirakpa mathautai angang ama hek pokpadagi tha amagi manungda narabadi sibagi chang yamna wangi masana maram oiraga angang sing poklakpa matamda kari leina loinyara e haibadu khongdokpagi tangai fadaba lei pokpada ngariba angang singna hek poklakpaga natraga poklaba matungda sibagi chang asi hantahanabagi pandamda chahi khudingi National Newborn Week asi pangthokpani thorom asi state level block level amadi community level da asa singi tiangbanga loinyana pangthokani haikhi Asaji akoina khande health department na moina committee ma lei village level das amoi ge asagi committee ma lei ba asa selection committee ma lei ba moi jina maming ahum ko pikhalakani ba aduga moina ahum jima tama eta kan tawbi oina adugi matugina akoina asaji select tawi di jina phadong ma len adugi selection da akoi gi team ju yawi lekai gi team yawi pradhan yawi osa village da lei diba any prominent member anybody yawi ai aduna akoi gi di observer oina challe hoina akoi gi team jina asa program gi observer oina laga criteria lay my dear class hana class 10 or class 12 boy gra aduga yaragadi mawuma village dugi so de lesabi wadi mayum panthoki ba yana adugi area du da mawuma mayum hongroi da ba area nga du yingaga adu du moina recommend toraga hoina order di khoi thopra khangde ada emona thongane but recommendation di moina lagadawni Khuzai Lok amadi Lai Lok Environment Protection Committee Klepko More na sinduna protecting our rivers haba hiramda no magi oba turel khongnung siangba amadi miyam da wakal tahan bagi thorum ama pangthokre Technopal District ki manung channel riba More fauduna chen liba Khuzai Lok amasung Lai Lok turel gi khongnung sing sengdokpa aduda More Ward number 7 da liba Eastern Science School amasung Gateway International School gi mahairoi nupi macha nupa macha chama yangkhai amasung Klepko More gi thomi singna sarukya khe Thorum asida saruk yariba school ani asige mahairoi principal headmaster amadi lamjing birakliba oza singna thongna pangal hapirakpa amasung mateng pangbirakiba miyambu Klepko More na tawbimal khangba uladuna More bu lu nana thamba haibasi More da leiriba miyamgi thaudangni hainasu phungdokhe
All Manipur Press Association लिंखत किबा चाही यांखै मपुंग फारक पगी Golden Jubilee की थौरम ngasi चिंगमैरोंग दा लेबा Hotel Classic Grande दा पांगथोखरे थौरम अदुगा मरी लेना The Future of Printing Industry Northeast India हाबा हिरमदा सेमिनार अमसु पांगथोखे थौरम अदुदा WPCF की प्रेसिडेंट प्रोफेसर कमल मोहन चोपड़ा AIFMP की वाइस प्रेसिडेंट बिजुत रंजन नाग कोसेम की चेयरमैन डॉक्टर चिंगांगबम सरत अमदी ANPA की प्रेसिडेंट सेंजम सुरजित सु सरुक याखे हौखिबा चाही लिसिंग अनि कुनमाथोय की अक्टोबर मंगादा मतम अदुगी सेक्रेटरी के बोनोना नोटिफिकेशन अमा थोक्तुना कुमजाल लिसिंग अनि तरा निपाल तरा मापल लिसिंग अनि तरा मापल कुन अमदी लिसिंग अनि कुन कुनमाथोयदा कंस्ट्रक्शन वर्कर्स सिंगी मचा मासु सिंगना माहि मसिंग तंबदा पीगदबा फाइनेंशियल असिस्टेंस कुदिंगमक कैंसल तौखे चाही असदगी करिगुंबा मखल अमतगी फाइनेंशियल असिस्टेंस पी खिदबना मरम ओइरगा कंस्ट्रक्शन वर्कर्स सिंगी चाही सिंग अदुगी contribution ko pinaba All Manipur Trade Unions Council Manipur na appeal tawrakli Council asna thadorpa chirol amada Housing Welfare Board asida registering officer kaya gazette notification thoktuna empower tawri bage kana na authorized tawduna construction workers card kana da pigada ge haiba asi Manipur Building and Other Construction Workers Welfare Board na miyam da khangan birabade construction workers singda yamna kana ba piba ngamgani लोइनना लेबर सेस रूल ngakna welfare board asina chathabiba tarabadi haukiba chahi kharada benefit ama fawa pithoktana chada tara manga dagi hena skill development da sizinaba yadi haina longnariba lever ses ki senfam sing pandemic manungda matau karamna training piram libano haiba sigi white paper ama athubada construction workers singi mamangda thamlabadi paikhat liba thabak thoram singda miyamna hena pukning thogalakani Welfare Board asina construction workers singi mafamda tasengna ek asna yaraba registering officer sing adu athubada khangan biduna construction workers singi yaifanaba thaurang lokhot piu haina su appeal tawrakli nakal amaromda All Manipur Trade Unions Council Manipur na ngasi thadorpa chirol amada Manipur Building and Other Construction Workers Welfare Board ki secretary Peter Salamna haukiba November mapal da thokiba notification adu yamna singthan ngai ni haina su thagat pafung dorakli Naharol Sahitya Premi Samiti Infagi Hana General Secretary Oidamba Tera Lukram Nairakta Leba Ajit Kumar Thiyamna haukiba November Tara Marida Masagi Mayumda Ikang Kangaudana Laikidabada Samiti gi Thomi Singna Awaba Fungdokre Lup Asagi Vice President Yaima Haubana Thorumapu Odina Pangtokiba Awaba Fungdopagi Mifum Adida Saruk Yakiba Singna Minute Ani Tumina Letuna Laikidrabagi Mafamda Ikai Kumnaba Utki Lunyana Mahagi Tawaina Mapugi Kuyada Ingna Chikna Lairunaba Thoniki Hairi Bahuzana Sahitya Academy na chahi asigi oina tongan balamda singthaningai oiba thabak tawriba mioi singda piba mana singi manung channa retired prosecution director ngangom TS Kumar da lemzaningai oiraba lifetime achievement national award khutida kre award asi November 13 da Garwal Bhavan New Delhi da pangthokiba All India Bahuzana Writers ki Home Shuba National Conference ta Bahuzana Sahitya Academy ki National President Nala Radha Krishna Amadi Bahuzana Sahitya Academy Manipur State President Fanjobam Lanazitna Kutsina Kibani Panbayai Ngangom TS Kumar Advocate ama oina matam sangna miyam gidamak aruba thawdok wathok kayada saruk yaduna lakiba mioi amani Manipur Lenga ke Tribal Affairs and Hills Department ki Hills Secretariat na haukiba November Nipal da Chief Executive Officer Autonomous District Council Chandel Churachandpur Kangpokpi Tamenglong Sanapati amadi ukrulda hangduna laidiba post chatret yangkai mensina ba haiduna thokiba recruitment notification adu High Court of Manipur bu ikai khumnada bani amadi thawong asi yamna laibak thi bani haina fungdorakli People's Grievances and Reform Committee Chandel District Secretary TS Beton na thadorpa chirol amana hairibadi Council asi chairman na mapung oiba thaudang lauduna member amadi executive member singalonyina sembani maram asna chairman amadi council gi ayaba yauduna chief executive officer na tolop yamba thabak sing lobagi ayaba laite Lunyana Hariba Tabak Lobagi Chefong Asi, Haukiba Chahi Lisingani Kungi Mars Tarukta, Adi Shige Chief Executive Officer Asana Toki Bagi Matung Inna, Housing High Court of Manipur da Wayal Chataribani, Court of Panduna Ladyba, Chap Manabat Tabak Law Nabagi Chefong Amuk Hana Toklapa Haibasi, Indian Constitution Bu Singnabani Hairi.
Kakchung District Administration asinduna lakliba November 15 miyam gi numit thoram Kakchung DC Office Complex ta ayuk pung 10 dagi hoduna pung 2 fauba pangtholagani haina ngarang DC Kakchung Somorjit salamna thokpa chirol amana khangalakli hariba numit asida miyam gi nungai taba madi khudong chadaba sing adu khudakta kokhanba ngamnaba Kakchung gi Superintendent of Police CEO JP, Divisional Forest Officer DFO, SDO, CMO amadi District Level Officer singna soidana sarukya kadabani amadi marilinyaba DLO singna su beneficiary schemes maru oina CMST, PMGSY, All Age Pension, Disability Beneficiary Card asi kudakta piba yanaba Facilitation Center singsu semgadabani maram aduna miyamna hariba numit asida lakpiduna piriba khudong chaba sing asi lobyu hainasu District Administration gi maikaidagi appeal taurakli Guwahati gi Jyoti Kuchi da leba bakery da thabak suramba chahi 19 sudriba angang ama Guwahati Municipal Corporation GMC na rescue tawkre highway GMC da Ananda Bakery kauba bakery asida chahi nauriba angang thabak suhan le habagi wakat ama thangalakpadagi hariba mafam asida thiba humbagi thabak chathabada chahi nauriba angang adu thabak sudun leiramba thengnarakibani highway Bakery adubu chalairiba mapu aduki mamingna Ras Narayan Pradhan Kawi Thaudo asiga mari lenyana mahaki mathakta Labor and Welfare Department na case ama lakhatkre Loinyana rescue torba angang adu Child Welfare Committee da sinakhibaga loinyana police na hiram asigi matangda thizinba hokre hairi Aroibada maroiba pa amukhana pizari Tongan ba lal holup singi nupi kadar mari yauna kadar kuntra mathoi khulai thadokuna lengakta chongjarakre Manipur da suda amadi khulai paiba lal holup khara lairibana apspa asima phungfana lawthokpa yabagi phibam adu laitabani haina Chief Minister N Birena phungdokre Takmu Water Sports Complex da Yas Minister Govindas na rowing gi oba Khelo India Center ma hangdokre Amadi Manipur da su National Newborn Week lisangani kunitoi pangtholagani haina State Mission Director Dr. Somorjit Ningombam na phungdokre PONYTV ke numidang wairam gi Manipuri pau miyeng tabri besingbo amukana khurumjari